Ain kaina lam khopsinduna strat asigi mafam kayada miyamna yum kai yauna structure kaya sajiliba sing laingakna takthokpagi thabak satharingai cherakta mafam kharadadi miyamna masana khangna ain kaina lam khopsinduna sajilamba sing Sidokpa Houkhre Masigi manung channa ngarangdagi hoduna Imphal West District ki manung channa lamsangi mafam kayada lambi gi nak yet amadi mafam kayada ain kaina lam khopsinduna yum kai dukana chingba sajilamba sing mafam adugi miyamna lenga ki eviction ngaidana sidoktuna lokthokpa hauke miyam gi khongthang asibu peladuna Chief Minister N Birena phongthokibada ain kaina lam khopsinduna yum kai amadi atai structure kaya sajinbana mafam kayada maru oiba kanaraba lam kaya manghale masida natana lau ufam lam sing paksana manghale Amaramda lamsangi area da miyamna haunaruba tawdana ain kaina sajilamba yum kai amadi dukan sing sidoktuna hongdokliba si thagatningai ni hauzik status gi oina turel mapan yauna mafam kaya da lam khopchilamba sing takthokpagi thabak kanna chathari makhatana su chathakigani maramaduna miyamna wakhal tana ain yadaba thabak sing tawba lepiu Amaramda yum kai sunglei leijadaba upai leijadraba miyoi sing eviction tawbada yaurabasu akhanaba thorang paikhatuna Makoigi yum sanaba thabak paikhatli haina Chief Minister N Birena makhatana phongdorakli